Mele kauba nupi ama mahaki pet dog bayoga loinana China gi sanghai city da lerami. Tawai budi mahak China gi pik laba khungang masa amadagini. Adubu mahaki mapabungna taibang pana sibu thadok tuna chatkraba matungda mahaki mama amadi manau nupi gi damak paisa tanba sanghai city da lakhi. Mele gi mong matawadu yamna nungsirami. Amadi mahak sanapot ki dukan amada thabak tawrami. Mahak sanapot yamna pamlami. Adubu sanapot singi marakta mahak na khwaidagi pamjaba si Laifadi ni. Mahak sanapot ki dukan da thabak tawona maram oibana mahak na pamjaba Laifadi sing adu ahongba mamalda lawrami. Mahak ki mayumdasu tongan ba leibaktagi export tawduna purakpa akhanaba Laifadi mayam amagi collection su leirami. Nongma mahak na thabak tawduna leiba sanapot ki dukan aduda akhanaba Labubu Laifadi ki collection ama laklami. Laifadi sing adu dukan adu yorakpaga numit kharani gi manungda loina yonki. Laifadi sing adu gi maraktagi Laifadi amadi melena mahaki tongana khandoktuna thamawi. Mahakna khanduna thamauriba Labubu Laifadi adu gi machu adu sana machu gi oirami. Laifadi adu atai Labubu Laifadi sing adu dagi yamna khetnarami. Laifadi adu yamna fazarami amadi Labubu Laifadi adu gi nungsiraba khunong adu melena amukta fau ukhidri. Mele Labubu Laifadi adu bu mayumda puduna laklami. Numid adu mahak yamna haraurami. Mahak Labubu Laifadi adu buta yengduna leirami. Laifadi adu gi nungsiraba higok mazugi mamid sana mazugi fazaraba matu sanglaba mana amadi nungsiraba tumlaba mayaki smile. Melena Labubu Laifadi adubu kanna konsilami. Laifadi aduga photo kaya amasu namlami. Amadi mahaki pet dog bayoda mahaki Laifadi collection gi anauba Laifadi adubu yenghanduna khangna halami. Adubu melena purakpa Laifadi khudingmakpu ubaga haraugna mamayadu haira duna ka adugi manungda kochen chenduna sanarama payo. Labubu Laifadi adubu ubaga yamna kana khongduna ngangba horaklami. Melena bayo ki mataw adu ubada khara nungairamde. Mahakna bayo Laifadi adubu ubada kibo iramgani haiduna khalami. Maram aduna mahakna Laifadi adubu self ki mathakta thamnamlaga tumba changlami. Mele ki pet dog bayo ayamba matamda mahaka punna tuminarami. Adubu numid adudi bayo Laifadi aduda munna yengduna leirami amadi khongla duna ka adugi manungdagi chenduna thokhi. Mathangi numid nongalaba matungda melena thabak chalamdaida bayo Labubu Laifadi adubu munna yengladuna kanna khonglami. Melena yumdagi mapanda thokhi haiduna tawbaga bayo na mahaki jinsadu chiktuna chinglami. Bayo na mahakpu chingduna mahaki self adugi manakta puduna chatlami. Mado ubada melena bayo bunganglami. Adubu bayo di mahakna ngangliba wasing adu amata taramde. Maduda melena bayo bu bathroom ki manungda thong thingchinduna thamlami amadi dukan da chatki. Numid adu dukan adu da mahaki khwaidagi laibak thiba numid haibadu oirami. Matam chupada nuksina amadi liri khoyina wangang jaba mele dukan adu da pot leiba lakpa mi singa yamna sauna loinarami. Amadi mahak aduk yamna sauningliba si karigino haibadu masamaksu khanglamde. Mahak aduki matik sauninglami haibada mahakna customer amada kanna laurami. Mado ubada melena yauriba dukan adugi mapu aduna melebu thina chaibirami amadi mahakpu dukan dagi tanthoraklami. Mele kapla duna dukan adudagi tholaklami. Mele ikhang dana customer aduda aduk yamna sauningliriba adu karigino haibadu confirm ama khanglamde. Mahak kapla duna mayumda halaklami. Mayum yobaga mahakna bathroom ki thong adu hangdoklami. Thong adu hangdokpaga bathroom manungda thingjinduna thamlamba bayo kanna khongduna leirami. Adubu melegi maithongda tariba nungaitaba mami adu ubada bayo tumina laikhi amadi bayo gi mamitagisu mabi chentaraklami. Numit adugi nungdang adu mele ngantana tumki. Mahakna tumlingaita kanakumamana nokpagi khonjelama tarami. Nokpagi khonjeladu mong ama taurami. Adugumba nokpagi khonjeladu melena ngasi fawok taramdri. Matang aduda melena mamit adu pangthoktuna yenglubada
Mahaki ka adugi kachin amada kanaguma ama leptuna mahakpu munna yengtuna leibagum taurami. Ka adu mamambadagi melena mi adubu mayek sengna uba ngamlamde. Adubu mahakna haugatuna yenglubada ka aduda kanamata leiba uramde. Ka adugi kachin aduda Labubu Laifadi adu taaduna leirami. Melena Laifadi adubu laukhatuna amuk sel adugi mathakta thamlamlaga tumba changki. Numit adugi ahing aduda melena mang ama manglami. Mang aduda mele mahaki ka adugi manungda leirami. Amati ka adugi manungda mong ama tauba mayamga iman manadaba sagumba ama leptuna leirami. Sa adugi chauraba tumlaba maya palami. Yamna sanglaba maya. Mayadagisu hena sangba khujingsu palami. Amati sa adugi haksang pumba adu angangba machugi oirami. Mahaki haksang adu mafam ayamadagi pattuna pumlami. Tapna sa adu melegi manakta changsilaglami. Amati sa aduna melegi makhori adu metke haiduna amukka hena changsilaglami. Mado ubada mele kiman khiduna kanna laurami. Adubu sa aduna mele dagi hena hauna yamna akiba amadi sathiba mongda noglaklami. Amati sa aduna mahaki sanglaba khujing aduna mele da kholaklami. Khudakta mele mamit pangthoraktuna haugatuna famlami. Adubu mahakna Labubu Laifadi adu mahaki mathakta kakhatuna famduna leiramba thengnaki. Mado ubada mele kiman khiduna kanna laurami. Mahakna laubagi khonjel adu tabada mahaki pet dog bayo cheladuna ka adugi manungda changlaklami. Melena mahakna tumdringai mamangda self ki mathakta thamlamba Labubu Laifadi adu mahaki fabung mathakta karamna leiramlibano haibadu khanfam ama khanglamde. Melena Laifadi adubu munna yenglubada Laifadi adugi masagadu hanadagi hena nokfet tawduna leirami. Melena maonda thokliba thokdogasi karino haibadu khanduna leiringaida mahaki pedog bayona Laifadi adubu chiktuna chingduna pukhi. Amadi Laifadi adubu machet segairami. Melegi masadu humangna punglupluplami amadi mahaki makogadu chikmanbadagi pokhaigi gadab sumalami. Maram aduna melena bayobu karimata hairamde. Melena Labubu Laifadi adubu laukhatuna dustbin da hundoklami. Amati bayobu manakta koksilaga amuk tumba changlami. Nongalaba matungda melena tumba hugulakpada mahaki makogadu ngarang nungdangdagi hena chikpe helami. Maduta sunatana mahaki makuta angangba machugi marik pomduna sulairami. Bayosu ka adugi manungda leiba uramde. Maduda melena bayobu kaurami. Adubu mahakna kauriba adugi pakhum amata laklamde. Maduda mele khudakta haugatuna living room da chattuna bayobu koithi thirami. Adubu bayodi mafam maduda su leiba uramde. Melena bayobu yumadugi manungda koichat chattuna koithi thirami. Adubu bayo yumadugi manungda leiba uramde. Aroibada mele mahaki bathroom da yengba chatlami. Bayo bathroom da su leiramde. Adubu melena bathroom adugi mingselda yenglubada mahaki makuta angangba machugi marik pomlamba adugumna masa pombada pomduna leiramba ukhi. Apomba sing adu uraba matungda mahakbu karigumba posak amana chikkiba sumalami. Matang aduda mahakna bathroom ki mingsel adudagi mahaki sagangi mapa aduda mahaki maningda sathiraba amadi tamthiraba ngarang mahaki mangda ukiba sa aduga manaba ma leptuna leiramba ukhi. Amati sa adu kanna noklami. Mahakna khudakta maning leithoktuna yenglubada mafam aduda kanamata leiramde. Adubu bathroom adugi self ki mathak aduda Labubu Laifadi adu leiba urami. Melena mase mahaki wakhalna oiramgani haiduna khallami. Maramdi Labubu Laifadi adudi ngarang ahing mahaki pet dog bayona chiktuna machet segai krabani. Aduga Laifadi adu mafam asida karamna leiramgadoribano. Aduta sunatana houjik Laifadi adugi maithong aduta taramba nungsiraba minok adu yamna sathiraba minok amada onduna lerami. Mado ubada mele yamna kirami amati bayobu kauratuna yum adugi mapanda thoklaklami. Adubu bayodi yum adugi akoibada su leiba uramde. Melena yum adugi manungda amuk hanna changlakpada mahakna ukhibadu mahak thajaba ngamlamde amati pungangaklami. Labubu Laifadi adu houjik chakhomgi sink adugi mathakta leiramba thengnaki. Laifadi adugi maya amadi makhud adu angangba machuna pungtei teirami. Melena sink adugi makada yenglubada
mahakna ukibadu mahak masa pumbagi tu adu chap yunglami. Sink adugi makada mahaki pedok bayo si duna ta duna leirami. Amadi bayo gi masadagi I su jentaraklami. Bayo gi phibam adu ubada mahak bu kanaguma mana yamna tamthina setuna chakhiba sumalami. Bayo mafam aduda si duna ta duna leirami. Amadi mele madu ubada yamna kirami. Houjik mele na Labubu Laifadi asi icham chamba Laifadi nate haibadu khangba ngamki. Mahakna khudakta internet Labubu Laifadi ga mari leinaba information kaya ama thiba horami. Internet mahakna pauche kaya ama thengnarami. Pauche aduda mahakna mi kaya ama makhoigi Labubu Laifadi aduna tamnabadagi leiba yadabagi pau kaya ama thengnarami. Malem pumbada Labubu Laifadi ga mari leinaba tamnabagi thaudok kaya ama su thengnarami. Labubu Laifadina mi kaya amapu tamthina chiklami amadi mi kaya amada tamthiraba thaudok kaya amasu thoklami. Samna hairabada thabaktagi tanthorakpa masa yamna kanna ngamlaktaba natraga kanagumba yamna naknaba nungsijaba amagi punsi mangkhiba haibadi sikhiba. Pausing adu uraba matungda mele amukka hena kiba helami. Houjik mahakna mahaki Labubu Laifadi asi tamnaba Laifadi amani haibadu khangba ngamki. Mahakna matam amata manghandana Labubu Laifadi adubu mai thadoklami. Amadi ut olaba Laifadi adu kauta amada hapsinduna anakpa turel amada hundokhi. Numit adugi ahing aduda mangonda thokhiba thokdok adugi maramda mahakna mahaki manawnupida phone tawduna loina tamlami. Melena houjik mahakna Labubu Laifadi adubu hundokluraba matungda pumnamak loina farani haiduna khalami. Adubu mathangi numit nongalaba matungda melegi yumadugi manungdagi melegi asiba hakchang oina fanglami. Amadi mahaki asiba hakchang adugi manakta Labubu Laifadi adu taduna leirami. Laifadi adubu mahaka Laifadigi dukanda thabak tawminaramba mamanabi amana puduna chatki. Internet ta houjik malemgi ayamba misingna hainabadi Labubu Laifadi asi yamna tamthiraba amadi sathiraba pajuju hairiba hingsaba asina onbani haiduna hainei. Hairiba wasing asina maram oibana Labubu Laifadi asi laibak ayambada ben tawsinkre. Asida sunatana laibak kharadadi priest singna Labubu Laifadi da exorcism tawbasu yaukre. Adomna kari khali Labubu Laifadi asi tasengna maki srap fangba Laifadi oiramgadra. Tasengna maki Laifadi asigi manungda tamthirba hingsaba tugi thawai yauramgadra. Commenta soitana haibiramo. Facebook ta Manipuri horror story gi Facebook page fu follow tawiramo. Loinana karigumba wariasu mayamna pambi paragadi channel asibu subscribe tawiramo amadi video asibu like and share amamda tawiramo. Mathangi video da amuk unarasi habsiga loinana yangkopam loyangan bana mayam pamna mukti kainabagi yathang nizari.